sugi kem thamba yaroi haina Senjam chirangda miyamna achouba protest chatthakhre. Manipur kanglok ki irang thokanbagi teksak pugadabani hainariba kuki UG group singi designated camp sengmai kendraga naknaba mafamda saba yaroi haina ngasi Senjam chirang community hall da miyamna protest chatthakhre. Senjam chirang community hall da sengmai SLMB constituency GP mangagi miyamna chathakhiba protest aduga mari leinana Maikaya dongi maira paibi ki secretary Haikam Ambrabatina paosingna hai kumja lising aniga kulhumdoigi May 3 kuki narco terrorist singna landarakpadagi khunja sing asi ana kaya marum mayoknakhrabani ngasi phawba awaba mayam ama khanguna laklibani haike sairak asida lengakna Central Sport University sariba asigi mathakta kuki gi su tawnakhiba UG group singi designated camp sagani haibagi thawrang ama tawriba asi khudakta lepkadabani kuki singi designated camp maitai singna khundaba mafam singdagi yamna lamna puthokhigadabani Sport University asi sabada Senjam chirang amadi kautruki miyamna sel ama fawba laudana lam katlaga sakhibani maram aduna kuki singna tawningba tawba yahaloidabani haiki angang unabada mama laikhidre angang na hinghore Thobal District Hospital da patient party na irang haurakre laibak thiba thodok amada Thobal District Hospital da angang unabada mama adu laikhidre Doctor na soibadagi thodok asi thokhibani haina laikhidrebi nupi adugi laikai miyamna hospital da thomjilaktuna irang haurakhibaga loinana hospital gi saruk khara amanga ta thogan khre haire thodok asi haukhiba pung 13 minute 10 rom tabada thokhibani angang unabada laikhidrebi nupi adude khangemam ningon maibam ongbe Sangita Devi chahi 32 mapuroiba maibam Ajit kawi Thobal district ki texam mayai lekai degini laikhidrebi Sangita gi chahi 3 makhai suraba amade machanupa amaga lehawi Sangita gi mapuroiba Ajitsu Indian Army da thabak tawduna Rajasthan da posting tabani housingna angang unabagi damak suti lauraga tholakpani hairi hospital da angang unabada Sangita laikhide tabadagi laikai miyam amade laikhidabigi pokpham Thobal athokpam gi mising masing yamlaba miyam thomjilaktuna district hospital gi ticket counter gi changpham gi saruk khara akai atoi thogan ke thodok asi Pau hek tabaga Thobal police station ki police personnel sing laktuna irang adu laksin ke adum oinamak ngasi ayuk angan ba fawba miyamna makhata na irang horakpadagi hospital gi emergency ward ta duty toba doctor amadin rasing lot khibana emergency service lab ki hairi laikhidrabi Sangita thawai yaudra haksang adu ngasi ayuk pung 9 lom tabada postmortem gi damak jenims ta pukhibaga loinana laikai gi miyamna su misi asigi matangda chap chaba ama khangri fawba makhata na khongjang jangsin gi gani hairi tungda miyamna texam mayai laikai community hall da mifam ama pangthokuna misi asigi matangda JAC ama semkhre Thobal DC da memorandum ama supisin khre hairi baraban ki laisangda nesinabada miyoi ani sire nimpu sokle Uttarakhand ki Mansa Devi laisangda ngarang miyam nesinaduna hauzik phawada miyoi nipan sikraba matung ngasi Uttar Pradesh ki baraban ki da leiba Oswaneswar Mahadeva laisangda ayuk anganbada miyam nesinabadagi miyoi ani laikanaba ngamdana sikre amasung nimpu hena asok afan nangkre haire nesinabagi thodok adu laisang asida leiba yong singna electric pole amadi high station where chingtharaktuna laisang asigi tinna kupa khangpoksan amangi mathakta tasinduna laisang asigi akoibada khangaudana miyamda electric shock horokpadagi miyamna pakhatnaduna maikai khangna chenthororakpada thokhibani hairi thodok asi ngasi ayuk pung 2:30 rom tabada thokhibani mafam aduda leiramba miyamna paumisingda phongdorakhibada ayuk anganbada laigi thogal tawnabagidama laisang asida miyamna krik inaduna lalemna ke masida khangaudana miyamgi khongda maina singbagi sahum ama phanglakpada miyoi kharadi wanthaba yauna ke thodok asina miyamda mi paiba pokhanduna mathong maram khangna chenthongnarakpadagi nesinnakhibani hairi pokso case ki YL da naha ama kona phadok pikre ngasidagi na sahi 12 gi mamang November 13 2013 gi nungthin pung 2:30 rom tarakpada kwakta khuman mayai lekai ward number 4 da leiba MD Abdul Rahman Elias Ibomcha chahi 12 apokpa Abdul Manal Koba naha amana nupi masa ama bu machine mensinduna namduna faraga mahaki dukan manungda pusillaga ikai komnaba banghan biraba matungda numit adugi numidang pung 3:30 rom tarakpada laikhidraba miyoi singi mathong mangam pakthokpham mafam amada hundoktuna thamlami haibagi thodokki matangda pulisna laukhatpa case ki YL da court na
पोक्सो एक्ट की सेक्शन 4 की मखादा मराल लेरे हाइदना फादोक पीख्रे ngasi fast track special court number 1 Manipur ge special judge RK Memsa gi court na lakthokiba judgment amada mahakpu maral leire haiduna conviction pikibani thogdog adugi matangda nupi masa adugi apokpina wakalakpadage Morang police station na IPC section 342 376 के मखादा केस FIR नंबर 70 क्लोज 11 लिसिंग अनि कुलहमदोय रेजिस्टर तौग्रे लौखलखिबनी अदुबु केस अदु अक्टोबर 9 लिसिंग अनि 15 दा बिष्णुपुर की वुमेन्स पुलिस स्टेशन दा ट्रांसफर तौरखिबनी हाइरी पुलिस की माइकैदगी केस असिगी इन्वेस्टिगेशन चथबगा लोइनना कोर्ट फाइन तौरकबा चार्जशीट ता युमफम ओइदुना कोर्ट असिना वायल चथरखिबनी केस असिगी अरोइबा वायल था असिगी तरातरेता चथरबा मतुंगदा रिजर्व तौदुना थमलखिबा जजमेंट ना ngarang लाक्थोखिबनी हाइरी कोर्ट ना केस असिगी वायल चथरकपदा प्रोसिक्यूशन के माइकैदगी स्पेशल पब्लिक प्रोसिक्यूटर एन नीलचंद्रना लेपखि नाइजेरिया दा पैसेंजर सामरोम पुबा ही अमा लाक्सिनबदा मियोय 18 सीख्रे कयाना थीबा फंग्रे नाइजेरिया की नाइजर स्टेट ता मियोय सामरोम पुदुना चटपा ही अमा ngarang laksinkhibadagi maduda tongkhiba miyoy 18 सीख्रे अमसुंग कया अमना थीबा खंगदना लेरी हाइरी नाइजर स्टेट इमरजेंसी मैनेजमेंट एजेंसी ना फोंगदोखिबगी मतुंग इना उना साबा ही अदु laksinkhibada यावखिबा मियोय 16 कनबा ngamle हाइरी कनबंग मौखिबसिंग अदु अयाम्बना नुपी अमसुंग अंगांगसिंग हाइना एजेंसी असिगे ऑफिसर अमा ओइरिबा यूसुफ लेमुना फोंदोखरे लोकल ऑफिसर सिंग ना फोंदोखिबगी मतुंग इना ही अदुगी ड्राइवर यावना मियोय क्या कनबा ngamखरबसु ही अदुदा सबसाबा पैसेंजर मसिंग कया यावखिबगे हाइबदुदि हौजिक फावबगी ओइना खंगबा ngamदना लेरि हाइरि बोट ड्राइवर्स यूनियन के माइकैदगी थमलखिबा वारोल अमदा ही अदुदा मी का हेना तोंगसिनखिबदगी ही अदु लाक्सिनखिबनी हाइरि नाइजेरिया की नाइजर स्टेट ता achouba हाइड्रो इलेक्ट्रिक डैम अहुम लेबना मरम ओइदुना ही थोकबदा साउना खुदोंसादबा मायोकनबगा लोइनना यामना तोइना ही लाक्सिनबगी थौदोकसिंग थोकली हाइके था 9 गी ममांगदसु ही अमा लाक्सिनखिबदगी यामद्रबदा मियोय हुंफु सिकी हाइरि